ꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯣꯡꯊꯥꯝ ꯅꯣꯂꯤꯅꯤꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ ngasi aigi wari macha pathoktringegi mamangda aigi YouTube channel da Nolini Devi Chongtham haina leibane mayam subscribe tawbiu aigi matam gi wareng amadi saireng aina pathokjabane mayam matam lenbiu ngasi gi aigi wari macha gi mamingchi macha nupa kadai bu kobuge imung manunggi mipum khudingmak irang langnari Jadu mani do macha nupi mari thangna na poklaga handakti macha nupa ama pokle nungai bena maton lomle sosti puja yamna chawna tawni handak lila competition da first taba do tawni hai imai pema lila gi paisa dubu yam khre lupa lising marphuni hai ne amana mukhumi jadu mani bu adubu paisa ro macha nupa polakpa sidai sida nungai duna tawrinne tau sanu kaino amana changai nupani onto na bu phajakre ne ngauro kowi mapagi kuchu lodori jadumani do imung miyam amadi nupa pokle tabada hangba lakpa mi kudingda acha potcha aduga lupa tara ichagi mangoli ni haiduna dakina tawri mi kudingna icha se mabuk mapau phaba masa mau phaba Lairik laisu haiba lai guru masakangba ma oyesan ko haidana asirbat tawnarage jadu manigi mapa pokpa mapu boksu hingli sahi marphu nipan marphu mapan lom suramlani miyam na langliba do pungning ichang de laplap na phamduna mayam langliba do yengduna leiri jadu mani gi mapa machan nupi ani machan nupi mari Jadumani gi mama amadi lekai gi mau manga taruk amasu yauri mayam na phamduna leiriba maigei adomda mabubokduna changlaklaga pham amada phamtharaga mayam gi langliba do thugairaga jadumani gi madawduna hairei icha sai susha na khoina nungairiba langliba do nupa pokpa gini ne ha jadumani gi machan nupi atombi duna khungki idau nungai tro nupi ngak te poklaga ya nupa ma phangjari basibo madawduna khungki macha nupa haibagi artha du karino na koi kumu ai na koi da wari malige idau gidi tawradawni se achumbani na he mayang langlam bado tumin leinaki ahalduna magi pawkhong wari do horaki noma kaithel nupi ahum khak kaithel kuminnarai makok ta potyom achau puduna wari sa duna kaithel kumlei ahanda kaithel nupi duna magi macha nupa do officer ni thabak chauna tau khajani magi office taka nong phadok chalubadine pak ektaka changlak paja nate yam chau khajani ai chan padu haiduna wari sai haina ringai tanja du da horon kanna khongla duna kar anguba achauba ma hengat ki nupi singdugi maraktagi amana kanano ne mamai thak ladana thengbu thenglamlani ne haima aikoi mo ne haujiki do aigi cha nupa officer du ne wari sana kaithel nupi ahum du lakminarami tanja du da kar ma da isai launa thara duna nupa amasu horn hauna khongduna haigetki ani suba nupi aduna to asina aigi icha nupa ne mathanda pokpa engineer mamangde tongi se magi nupi ne haira duna utli nupi ahum do adum chatli ahum suba nupi aduna mama nabi ani duge wari tana sum lakpana khara chalaga makhoi gi lakli lambi adugi mayok na ba adom dagi nupa ama makhong na laklami nupa ado ike de miyai challabani ahum chubi nupi adugi makuk tagi potlum ado prapat changjalaga thangtharaga arumba do thangdaraga nupa adugi makok ta thangatlaga ima asuklum masi puduna lakliba karigino ai lawba lakani khangna ima na arumba si puduna lakli sibo hayeng makhaidi ai sungan lawba lakani ko ima ai bu ngairamu haiduna pot adu makok ta thangatuna puduna prap mang thana chatki
ꯑꯍꯨꯝ ꯁꯨꯕꯤ ꯅꯨꯄꯤꯗꯨꯅ ꯃꯀꯣꯛꯇ ꯐꯩꯖꯥꯗꯨ ꯃꯀꯣꯛꯇꯤ ꯐꯩꯖꯥꯗꯨ ꯂꯧꯊꯔꯒ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯊꯣꯛꯂꯒ ꯍꯥꯏ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅꯤ ꯑꯣꯐꯤꯁꯥꯔꯗꯤ ꯅꯠꯇꯦ ꯃꯥ ꯐꯨꯔꯤꯠ ꯇꯨꯕꯅꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯀꯔꯤꯃꯇ ꯈꯨꯝꯈꯤꯗ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯃꯆꯥ ꯑꯣꯐꯤꯁꯥꯔ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯄꯣꯡꯂꯝꯕꯁꯤꯡꯗꯣ ꯋꯥꯔꯤꯁꯤ ꯇꯨꯃꯤꯟꯅ ꯋꯥꯔꯤꯁꯤꯗꯩꯁꯤꯗ ꯃꯆꯥꯅꯨꯄꯥ ꯀꯗꯥꯏꯕꯨ ꯀꯧꯕꯤ ꯅꯈꯣꯏ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯔꯝꯂꯒ ꯖꯗꯨꯃꯅꯤꯒꯤ ꯃꯕꯨꯗꯧꯗꯣ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯗꯣ ꯑꯃꯃꯝ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯍꯟꯈꯤ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯍꯪꯖꯔꯤ ꯋꯥꯔꯤꯁꯤꯗ ꯃꯆꯥꯅꯨꯄꯥ ꯀꯔꯝꯕꯕꯨ ꯀꯧꯅꯤꯡꯉꯤ ꯑꯣꯐꯤꯁꯥꯔꯗꯨꯕꯨꯔꯥ ꯏꯟꯖꯤꯅꯤꯌꯥꯔꯗꯨꯕꯨꯔꯥ ꯐꯨꯔꯤꯠ ꯇꯨꯕꯗꯨꯕꯨꯔꯥ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯎ ꯇꯥꯖꯅꯤꯡꯉꯤ